ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯄꯤꯕ ꯃꯐꯝ ꯑꯁꯤ ꯆꯤꯡ ꯃꯇꯣꯟꯗꯅꯤ. ꯆꯤꯡ ꯃꯇꯣꯟ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯀꯜꯒꯦꯔꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 110 ꯂꯥꯞꯄꯤ. ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯏꯁꯤ ꯑꯦꯔꯥꯎꯟ 1 hour ꯃꯤꯅꯤꯠ 5 ꯆꯪꯉꯤ. ꯑꯗꯣ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯅ ꯑꯁꯣꯝꯗ ꯎꯔꯤꯕ ꯆꯤꯡꯁꯦ ꯑꯁꯤ ꯃꯇꯣꯟꯁꯤꯗꯅꯤ. ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯣꯟ ꯑꯃ ꯌꯧꯔꯛꯑꯦ. ꯃꯈꯥꯒꯤ ꯐꯖꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ. ꯃꯈꯥꯒꯤ ꯐꯖꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ. ꯃꯁꯤꯗꯩꯁꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯁꯛꯅꯤ. ꯃꯈꯥꯗ ꯂꯩꯔꯤꯕꯁꯤ ꯌꯦꯡꯉꯨ. ꯑꯩ ꯍꯧꯖꯤꯛ ꯃꯊꯛꯁꯤ ꯌꯦꯡꯕꯤꯌꯨ. ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯈꯥꯗ ꯀꯥꯔꯛꯏ. ꯐꯖꯗ꯭ꯔꯥ? ꯁꯤꯅꯤꯅꯦ ꯆꯤꯡ ꯀꯥꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ. ꯉꯁꯥꯏ ꯑꯍꯥꯟꯕ ꯂꯦꯞꯄ ꯃꯐꯝꯗꯨꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯎꯔꯤꯕ ꯆꯤꯡꯁꯤ. ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯎꯔꯤꯕꯁꯤꯅ ꯉꯁꯥꯏ ꯑꯁꯣꯝꯗꯒꯤ ꯀꯥꯞꯄꯛꯄ ꯃꯐꯝꯗꯨ. ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯄꯤꯕ ꯃꯐꯝꯁꯤ ꯑꯅꯗꯔ ꯁꯥꯏꯠ ꯑꯣꯐ ꯗ ꯄꯤꯛ ꯍꯥꯏꯇꯥꯔꯦ, ꯃꯥꯎꯟꯇꯦꯟꯒꯤ. ꯑꯗꯒꯤ ꯃꯈꯥꯁꯤ ꯌꯦꯡꯉꯨ. ꯃꯈꯥꯗ ꯔꯣꯛ ꯀ꯭ꯂꯥꯏꯝꯕꯤꯡ ꯇꯧꯔꯤꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ. ꯃꯤ ꯎꯗꯦ. ꯃꯈꯥꯗꯩ ꯐꯖꯕ ꯂꯦꯛ ꯂꯩꯔꯤꯕ ꯃꯌꯥꯝ, ꯃꯈꯥꯗ ꯇꯥꯎꯟ ꯂꯩꯔꯤꯕ, ꯑꯗꯒꯤ ꯍꯧꯖꯤꯛ ꯅꯦꯛꯁ ꯑꯩꯒꯤ ꯇꯥꯔꯒꯦꯠꯁꯦ ꯁꯣꯝꯗ ꯎꯔꯤꯕ ꯃꯥꯎꯟꯇꯦꯟꯁꯤꯅꯤ. ꯍꯧꯖꯤꯛ ꯆꯠꯇꯧꯔꯕꯅꯤ.